Hauji numidangi pung nipan takibo loinena story collection bu thoi haksan tabri bo khwai kuna mak ikok no kurumjari huji akana ba paw mathang pizari Chief Minister na hai Tronglaobi da bom pokhai duna pikhraba angang masa ani leikhidaba asi sakar lehet samhaning daba kamluk kharana natraga sakar samhaning daba irang pamba khara kamluk kharana soidana tawramgani haina haibase sakar gi ase pathajabani haikre thokriba thawdok adu nungai mandabadagi manakpada masamak satlaga angang sokpa amadi mama sokpa adu hospital na satlaga yenglui mayam nungai tabadu chap manana nungai taba aingonda suphawi para paibi gi lusing bi singkham makpapi na hai yengna basing Tronglaobi da bom attack torokpada sahi nauriba angang ani leikhidabagi thawru asida skenna basing puthoktuna matik saba sairak piu haiduna miyamna akan momo kholaw kya lauriba ase hauji paliba lenga asina thabak to othok trabadi kudam othok tabagi kudam urak tabadagi karamba mama oibigi thamo ladam asigi mama oibisingi harauga dawribanu haiki Tronglaobi da thokiba thawdo asina pikliba angang ani leikhidaba amadi thawdo asibu yaninda phongdoktuna khoisaunaraba miyamna changsinkiba ihauda CRPM na kapthorokkiba nongmai maruna panbadagi misa leikhidaba thawdo asigi mama oibisingi akana moona kandem tawi haina makata na hairi hauji makata ba paw pizari Tronglaobi gi thokiba thawdo adu pikliba angang ani leikhidaba adu thawdo adu gi yaninda phungdoduna khoisaunraba miyamna changsingi bi ihauda CRPM pak kapthorokpa nongmai maruna pangbidi misam hom leikhidaba amadi mama oibisingi mong akan mong da kadem tawi tharoksing asi senariba misi adu mathakta akan masarak pigadabani haiba miyangot Jimanga loina tonga famsina miyana wakal changdu khojang chilibani aduma kulenga asina ngasi phaw miyai kholaw tasin usina duna leithokpa amadi miyam ngak sengani haidun changsingiba central forcing ase leina thoni thawdoksing thokpa chelakpa helakpa simiyan aduki matik piandaba haibadu oire mayam maram aduna hojita isa gi iran dum asi isa ngaksarage haiba wakalon adu lakle haib piandaba famsi phungdoki wakal mi phadura Amabuwagi President Y Kunjarani Pore Ilaimurongi President Ima Soraisam Memsa Vice President Kumudini General Secretary TS Apabi Kohargi Chairman Pulin Rokon Samasru Yaki Bolona Amoki Executive Irom Odesi Manga NUCO gi Thomi Okram Nima Amadia REU Dugi Odigi President Orientu Saru Yaki Tronglaobi thawdok ki narco-terrorist na angang ani bong kapsintuna hakiba adugi makhata ba khongjangda miyoi CRPM nongmaina kaptuna hakiba amadi ikul district tieng ka songgi tangkon macha ani ugi terosung embu sathadun hakiba thawdu pienda phungdoktuna amadi madugi justice government putho haidun ngasi lamding nei mayai mangagi maria paibi propsing na thomising wangjing amadi lamding kaithen na popom phambising ima mayamna sarok yaduna waka mifam phangkre youth or lamding gi syllabus athagi miska mi aduda chaisat Misam harpa yaning de section nimpu humdoi son samapan humpu taret ki ekdok thopi kuki terrorist muthalu mara leiba CRPF serak piu central force han bi kro aiko isaktam aiko ngak dabani hybrid sim prekar kya season no kholaw kya sulaw ki like terrorist adu mapam ikai khono utuna mini ani tumya leptuna awabu phongdoki sarugya khiba mera pai biru singbi amana hai Tronglaobi thawdo ase tangkon misam ani hakiba thawdo asi yamna pende Manipur gi ngapi sembigani haidon lagriba yamna central force asina miyam nga pi bi mohta miya du otpi nei bibo oina sathare boxi wara sathaduna miyam bu wahang naba amadi hainingai nangning ba amata haiba yadraba ngasi lenga thongsi ngasi aikoni yamna pian hai wa phong kya su phongdoki matang swaida nuidagi puni pan gi pa matang se ro sinjere punam amuka hana komono khurumjai kapsintuna hakiba adugi makhata ba khongjangda miyoi CRPM nongmaina kaptuna hakiba amadi ikul district tieng ka songgi tangkon macha ani ugi terosung embu sathadun hakiba thongdu pian da phongdoktuna amadi madugi justice government putho haidun ngasi lamding nei mayai mangagi maria paibi propsing na thomising wangjing amadi lamding kaithen na popom phambising ima
ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯪꯈ꯭ꯔꯦ ꯌꯨꯠ ꯑꯣꯜꯂꯝꯗꯒꯤ ꯁꯦꯜꯂꯤꯕ ꯆꯠꯊꯒꯤ ꯃꯤꯁꯛ ꯃꯤꯐꯝ ꯑꯗꯨꯗ ꯆꯩꯁꯠ ꯃꯤꯆꯝ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ ꯁꯦꯛꯁꯟ 94 ꯁꯣꯟ 968ꯀꯤ ꯑꯦꯛ ꯂꯧꯊꯣꯛꯎ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯤꯡ ꯃꯨꯊꯠꯂꯨ ꯃꯔꯥꯜ ꯂꯩꯕ CRPF ꯆꯩꯔꯥꯛ ꯄꯤꯌꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯍꯟꯕꯤꯈ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯑꯩꯈꯣꯏꯅ ꯉꯥꯛꯆꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯧ ꯎꯠꯇꯨꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕꯁꯨ ꯐꯣꯡꯗꯣꯛꯈꯤ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯆꯤꯡꯕꯤ ꯑꯃꯅ ꯍꯥꯏ ꯇꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛ ꯑꯁꯤ ꯇꯥꯡꯈꯨꯜ ꯃꯤꯆꯝ 2 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯅꯤꯄꯨꯔꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯌꯥꯝꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯑꯣꯏꯅ ꯆꯠꯊꯔꯦ ꯄꯣꯛꯁꯤ ꯋꯥꯔ ꯆꯠꯊꯗꯨꯅ ꯃꯤꯌꯥꯝꯕꯨ ꯋꯥꯍꯪꯅꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯉꯥꯡꯅꯤꯡꯕ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯉꯁꯤ ꯂꯩꯉꯥꯛ ꯊꯣꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯒꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯄꯨꯝꯅꯃꯛ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ